ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯂꯛꯑꯅꯤ. ꯉꯁꯤꯗꯤ ꯑꯩꯒ ꯌꯥꯝꯕꯨꯡꯒ ꯁꯅꯥꯕꯤꯒ ꯄꯤꯛꯅꯤꯛ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯕꯤꯅꯥꯀꯥꯟꯗꯤꯗ. ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯁꯦ ꯌꯨꯝꯗꯩ ꯈꯔ ꯑꯃ ꯔꯦꯗꯤ ꯇꯧꯔꯒ ꯄꯨꯔꯛꯑꯦ, ꯈꯔ ꯑꯃꯅ ꯑꯥꯗ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯛ ꯊꯣꯡꯉꯒ ꯍꯦꯟꯖꯥꯡ ꯊꯣꯡꯉꯒ ꯑꯥꯗ ꯆꯥꯔꯨꯗꯣꯏꯅꯦꯕꯀꯣ. 와우. 시디 아이가 야무가 사나비 여기 뽀 봉바 잡자래. 피크닉 셋업세 시다 양. 시다 미자우 미상 아마수 레이저리. 아코이베드 레이디 미시 양 할게. 시 그놈 아이지. ꯌꯥꯝ ꯁꯥꯏꯍꯦ. ꯁꯤꯗꯗꯤ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯕꯅꯤꯅꯅꯦ, ꯎꯔꯛꯅꯤꯅ ꯌꯥꯝ ꯏꯪꯉꯦ. ꯁꯤꯗ ꯏꯪꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯗꯤ. ꯇꯤꯜꯍꯧ ꯆꯅꯝꯁꯤꯡ ꯂꯩꯔꯦ, ꯁꯣꯏꯕꯨꯝ ꯈꯥꯃꯦꯟ ꯁꯤꯟꯕ ꯇꯤꯜꯍꯧꯒ ꯁꯤꯗ ꯁꯤꯅꯤ ꯉꯁꯤꯗꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ. 라스 피자게 사나토비게. 아자이. 아위에. 칩스가 로이 차이 모록 사람만에 또 이싱 타고 사나비. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯦ ꯌꯧꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯆꯥꯄꯣꯠ ꯆꯥꯔꯦꯕꯀꯣ. ꯆꯤꯞꯁꯀꯨꯝꯕ ꯑꯗꯩ ꯀꯣꯜ ꯗ꯭ꯔꯤꯡ ꯊꯛꯑꯦ. ꯁꯅꯥꯕꯤꯁꯦ ꯉꯥꯎꯁꯟꯅꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯣꯊꯥꯅ ꯌꯦꯡꯃꯤꯟꯅꯔꯒ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯗ꯭ꯔꯣꯕꯅꯤ. ꯃꯌꯥꯝꯁꯨ ꯃꯇꯦꯛ ꯑꯃ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. 야만데 아니네. 잠들어 간다. 아무 야오래. 왜 합정 거라 하고. 합정어. 하? 합정어. 왜 하고 있어 야만이? 그거 막 나해. 사나토비. 헬로. 사나비. 사나토비. 천양어 사나비. 오이. 천양어. 사나비. ꯑꯩꯈꯣꯏ ꯍꯦꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯊꯣꯡꯉꯛꯏ. ꯌꯥꯝꯕꯨꯡꯅ ꯃꯔꯣꯏ ꯃꯔꯥꯡ ꯊꯥꯛꯑꯒ ꯃꯈꯨꯝ ꯀꯨꯞꯄꯒ ꯉꯥꯏꯍꯥꯛ ꯊꯝꯃꯤꯅꯤ. ꯑꯗꯣ ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯗꯕ ꯑꯩꯗꯤ ꯉꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯂꯩꯔꯤꯅꯤ. ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯃꯐꯝꯁꯦ? ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯃꯐꯝꯅꯦꯕꯀꯣ. ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯃꯇꯥꯡ ꯁꯤ ꯌꯧꯔꯤꯐꯥꯎ ꯌꯦꯡꯕꯤꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯤꯔꯛꯑꯣ. 나비 ꯌꯥꯝ ꯍꯥꯎꯔꯕꯅ
Okay. Yambungna pukning jangna thongbai ra kaino khangde ma'am henjang jam satina hawre ado koi jik tap ta kai jasan ba loirabanina khara tumna bagi hangat handa chatli ne koi ban ni se ado ma'am akoi di marak marak tatang chuti phangmanina ba amna matam je leiba matam da ngahak thokla aga smaina matam je quality time spend do bose sina yam thatina khoi dok tadi nungai ba oire ado mafam sina marom phajabane henjang na marom hawne koi jik yam ware aduna yumda hanna ba tawrage ma'am ꯆꯥꯁꯜꯂꯒ ꯇꯧꯏꯁꯦ ꯃꯣꯏꯁꯦ ꯄꯨꯔꯥ ꯃꯨꯟꯒꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯁꯅꯥꯕꯤꯅ ꯇꯧꯔꯤꯁꯦ ꯉꯥꯎꯒꯩ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯁꯤꯅꯤ ꯏꯪ 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 ꯂꯥꯎꯔꯦ ꯍꯥ 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 ꯇꯧꯔꯝꯕꯒ ꯂꯣꯏ ꯐꯈꯤꯗꯅ ꯃꯥ ꯍꯧꯖꯤꯛ ꯍꯦꯛꯇ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯅꯨꯡꯉꯥꯏꯕꯗ Sanabisu tumgre akoisu ware aduna mayam ngasi oinadi blog se matang asida loisanjarage matangi video da muk unarasi bye bye